Kurumzari, ISTV Paming Tabir Simbo, now Reverend Phillips Natanok Chiri, Hanbada Morobe Pau. Manipur Sarkarna Parliamentary Secretary Manga Hapkibagi Maram Kangalakna Naba, Guwahati High Court na so-called notice Thakre. NPF na all political party delegation da Yauki Dabagi Maram Sangdoki Badu Pukchel Big Patawong Hana, MLA RK Anana Fundokre, Amadi, Tarasuba DG Assam Rifles Cup State Equestrian Championship Nasidagi Hokre. Hausi Pausen Sandona Pijari. Hausi Clariba Chief Minister O Ibo Bina Luchingba, Sarkar Asigi Council of Minister Tarani Toilena Naina, Parliamentary Secretary Manga Hapsin Kibadu, Kari Maram Gino Haiba, February 30th Fabugi Manung da Kangalaknanaba, Guwahati High Court ki Division Bench Amana, Hokiba January Taratareta Sokos Notice Ama, Manipur Sarkar da Thakre Hari. Sokos notice adu Dr. Khomdon Singh Lisam Amadi Advocate Ais Maniar Anina PIL Ama Hokiba Chahida Thakiba Adugi Pakumoina Bench Sigi Justice TNK Singh Amadi Justice SR Sena Manipur Sarkar da Kangan Kivani Petitioner Oikiba Dr. Khomdon Amadi Advocate Maniar Gimakedigi Manipur Parliamentary Secretary Appointment Salary and Allowances and Miscellaneous Provision Act Listing and Sukna Taranitwesi, Manipur Sarkarna, Aranba Sakti Season Aduna Ekasi, Tugaibugulena, Constitution Gi Wangmada, Tabak Satari Haina, PIL Adudapali Hari. Hausi Clariba Council of Minister Asida, Chief Minister Yauna, Status Sigwena, Apunba MLA, Masingi, Chada Taramangati Heloidabni, Renana, Sada Taranitwe de Gitaroidabni, Adumapu, Parliamentary Secretary Manga Asi, Protocol the Minister of State ki Thakta Laivana Maramoidana, Apunba Minister Asi Tarataret Shure. Makatana, Bharat ki Constitution the Minister Singasi, Chief Minister na Wasak Loba Yabagi Provision Jog de Haiba Wafamsu, Palle. Haiba PIL Asi, Guwahati High Court ki Division Bench na Kupna, Mieng Sanglabamatung the Sokos notice adu, Manipur Sarkar da Hokiba January Taratareta Thakivani Hari. Loinana Sokos notice Asigi Fakum, February 30th Fabugi Manungda, Piraknanaba Manipur Sarkar da Kangan Krehari. Panbay Abadi Manipur Sarkar na Parliamentary Secretary Oina Hapkraba MLA Manga Adudi M. Prithivi Ras K. Megachandra M. D. Amin Shaha Victor Kaising Amadi Bungzagin Baltiani Handak Manipur Lairiba political party singi muting na Delhi de Chatuna Livingstone Analgi Wafam Yauna Tongan Tongan be Isuki Agimatanga Prime Minister Dr. Manmohan Singh Amadi Union Home Minister Sinde Yauna Luchingba Kayada, Taksiliba Asida, NPF na Yauki Dabgi Maram Sangdokiba Adu, Pukchal Pikpa Amadi, politically immature Oiba Tawong ni Haina, MLA RK Anana Fondokre. Wapumasi, Nasi Mahaki Mayuna Pangtokiba, Ningtam Marumrang Yantopakamari Lenana, Paumising Unaba Amada Haikibane. Magna Makatana, Chandelgi Togdokadu, Nupamaga Nupi Amaga Oiba, Wafumne, Law and Order Gi, Problem Nati Habadu Maram Chade. Mia Mamasung Security Personnel Singi, Mamang Magdada, Nupimacha Amabu, Laibayon Bayaba, Posaka Ama Oina Satariba, Tawong Chamchamna, Lawayaroi, Hariba, Togdok Aduda, Generiva NSN, I am Livingstone Anal, Cherak Pungpam Toi, NSN, I am Livingstone Anal Bupongna, Sogot Pagachak Mane Hari. NSN I am na ngasi fawa ceasefire ground rule leptana tugaiduna lakli makogi thawong asi Manipur gi apunbagi saktam da singnavni haina MLA RK Anana makatana fungdoki wakal thenba thoiba tholu myam le bhap ta da ba politically mature da ba adumba wang sangang ne di lawe asi adumba party tu gi MLA le ba kino da pegi Manipur assembly da Yana title it of a bonus right of wife set. I give more to the Masi Manipur Miamgi. Very popular movement and have had it at the territorial integrity of the unity my phone and lip in a right at something in my lady by medicine see my forum I have a Asi Karamo Manipur to contribute to the Gavasea. A Wakal Kandani have a Makidegi. Amaramda Nagasingi alternative arrangement gi Wafumasi, Yumpam Yauridaba, Oibe Yaroidaba, Manglan Amani, Manipur Sarkar Laila Laina, parallel government Amalaiba Yaroi, democracy na demand to Budi Akaiba Karisulite, Amaramda Congress na Makoida Tianana Bahonabada Kaidonunda, Manipur gi Apunbagi Saktam Tugarakani Tazade, Sonia Gandhina issues Yamna Lumna Lowe have a wafum Arkanana Fundoki. I see Yumpam Yogdaba,
yaw ya wi do ba hai batai mangla na mani nei di lo ye do masi nightmare nin slow bi hai kari no ida Manipur to parallel government established to swing alternative government have say like the states gi parallel government have ni aduna Kermakanda kwegi yamna heisinba sabamong the kwegi alternative arrangement lakmatamda koi Manipur ke territorial integrity compromise to roi masi sinok sadok to roi ga pai have sika equator ga masi ke sukai de ga ina mayam this pai na pai hajin base to biganu sini ina tamjani ngisi Manipur Public Service Commission pangtokiba Manipur Civil Services Combined Competition Examination 2010 ge written test ki answer script sing adu mangandana thamnanaba Guwahati High Court ki Imphal bench na commission asida khangan kre wafum asi hairiba exam aduda written test mari suba position takiba candidate Anjavam Bobby Sarmana Guwahati High Court ta petition ama file torpadagi haukiba January 31 Justice SR Selna hukumama thokibani Panbayabadi pangtokiba exam aduda karigumba chet na bakhara leire haibasi RTI activist ke saitajitna RTI ki khutangdagi khanglakpani haina haukiba November 15 da Manipur Press Club ta pangtokiba paumisinga unaba amada phongdokibani magatana hairiba answer scripting adu court ta phukalaktuna thamnana basu khangan kre hari January 15 da pangtokadoriba kabui jati ge nat kyoiba kumai gangai asiga mari lenana kanagumba loop amatana kumai asigi manungda ban blockade amadi general strengthening but within anaba state level gangai celebration committee na appeal torkle Cheolama chupna pangtokadoriba kumai asi state level gi thakta hiangthang lairembi maningda leiba kabui kulda pangtokni hari amoromda kabui dharma sabha Manipur nasu kumai asiga mari lenana Manipur miyamda yaipa paugzel pirakle Nakalamurumda Gangai gi kumai asi nomonomogi mami samjilakle haibagloinana kabui jati gi yamna luba tarangkai natragana ohong yumna chingba kharakak natana atopa yumda yekpa yadaba yamna luba dharma gi mayek pangyek yaksinba asi tawbigano haiba wafam phongdorkle Fact surrender gi dharma yaunana ba honaba dichanaba haiba mama macha laikai miyamna faduna warakre mayu makai thugaiduna amangata thon badanatana makoi anisu police na fagat kre thawdogadu da chene hariba mama macha ani adudi haurungbam ongbi chitra chahi humpu amadi machanupa surchandra allies kabui allies nanau chai kuntra khurai chingangbam lekai digni chitra amadi nanau ngasi lekai miyamna farba matung timunal lp school lampak ta putoktuna wahang pahong chataki nanau dagi Gothol Foster Leba 5/9 GR na Haukiba Chahi December 13 issue toba temporary I-card ama amadi 5/9 GR na Fongba surrender tobagi pandam amadi Kudong Sabasing adu yauba pamphlet loinana Wal Foster amasu fagatki Nanauna Fongdorpagi matungina Mahak Pripak Progi Army number Lising Mari Chamanga Marifuma Panda surrender Tauraba Misakne Haiki Thogdok Topam da Porompat Police Kit Police team ama amadi Imphalis District Police Commando team laktuna laikai miyamna fajindana thamliba nanaw amadi mahaki mama chitra bupuduna chatke tobuda ngaiak mukna bathoki tungda police team aduna makoi ani bupuduna chatki amoromda khoisaunaraba laikai miyamna kurai chingangbam laikai ayangpali rota leiba chitra gi yum amangata thonki Panbayai, Mamang dasu Iroktagi Mui Taret Assam Rifles ta Tabak Tahongani Haina Purubudagi surrender Taunanaba Oina Pubo Irambudagi Centor Kiba Laikrabani. Cheragasida Aina Tinkraba Pripak Progi Department of Publicity and Propaganda gi Senior Publicity Officer Bobby Mangana Thadokba Sirol Amada Thawdokadu Chenariba Horungbam Kabui Elis Nanau Amadi Maki Mama Chitra Deviga Pripak Proga Krigumba Hiramatada Marilena de Hairi Cherolasina Makatarduna Kabui Elis Nanau Kauba Misak Amata Luf Asida Yabus Late Amadi Lup Asinasu Hariba Misakasi Masakang de Hari Amaramda Hauzik Manipurda Headquarter IGR South na Chauba program ama oina paikalak liba surrender drama asida karisu khangjadraba chamjakraba inklak liba na singbo moikem togduna paisa pisilaga lalhoba ontoktuna Indian Army gi surrender drama asida yahunduna lalhoba namtan nabagi namada
naha kayadi baligi hameng oinanaba honoribasi lufasina yamna hakchina lawi amasung mapa mama oibasingasu hojik chathariba surrender drama asigi langda thubidana naba kupna senavyu hairi asigma drama asida Indian Army singa loktunaraga mioi kharana laikai laikai da changsangduna zamjarba nahakyabu khombada saruk yariba mioi singbusu parties na akanba warning tawbagaloinana makhatana asigumba surrender program asida generamba mioi sing amadi mari lainaramba kudimak luf asina yaknaba oina lawbagaloinana lokotpam thokpa thabak lokotkani hari lambi sangpamda lam henjili haiba wahogda fakiba michama Assam Rifles na lalobo ontoklaga bom yauna police ta sinarakla hari police ta sinaraklaba miyoi aduna MD Janaf Khan LS amujauk chai kuntram nga pokpa sana hanba kairaw maya leka digni imung manungdagi fangwa pawgi matungina Janaf Khan aluminium gi thongnok chanba mystery ni macha hum lere mahak ngarang thabak suba chatkraga FZ motorcycle tongdana mayumda halakpagi lambida nungtil gi pung mari rom tab matamda gypsy angoba amada lakpa civil dress setpa Assam Rifles ki kangbu amana bamon kampu lairen fat mapadagi fakibani mak fakibadu miyamna unawe ngasi ayuk tamtina furaba matungda lalawbuni haiduna hand grenade ama maru taruka konana 9mm gi pistol ama amadi demand letter amagalonena sekmai police station rakibani hari Janab Khan gi mama kabok leina phungdorpada mahaki machanupa kanagumba lalolup amataga mari leinaba mioi nate isam samna sunomdana imung puba mioi ne mahakpu lalobuni haina maral sizlakliba asi makoigi lambi changbam adu lam henjinbagi wahugda mahakna luchingduna handongna naba khangalubada Assam Rifles ka dinawati kadar amana inchinduna fahanbane maralaiba mahaki machanupa athu matamda thadok pirau haina mahakna mari leinaba singda apil tawki lamben sigi manal bichingum tagi lamben se moina piro hai ba isan pa lai ma jauto hanje piu sini inari pha aduda moina isan pa se bo hat kene thang to kana kaya ngai dan taw kha Haukiba January gi tang taratarukta Jakama da tata truck amana Jakama gi mahiroi amatakpadagi laikitaba aduga anina sokpadagi khoisauna raba praja singna National Highway number 2 Imphal Dimapur lambi da ban tawduna lakipadu ngasi yuk yanaba purakre maramaduna Nagaland amadi Assam da panduna lairiba gari sing lagnanaba All Manipur Road Transport Drivers and Motor Workers Union khangalakli Union gi General Secretary High School manina thadorpa cherola madanga se yupung tarama thuram tabamatamda Nagaland gi Surface Transport Eco and Environment Society All Manipur Road Transport Drivers and Motor Workers Union loinana Nagaland gi Civil Society Organization Southern Angami Singawari sanabadagi yanabadu purakibani hari maramaduna Assam amadi Nagaland panduna lairiba gari singadu Manipur romda halakpa yargani habu wafam tamlakli handakta haukiba January gi tang taramatoida Imphal West ki Special Intelligence Unit na Imphal Airport gi lupa crore ama henbagi drug fakiba adugi mapu hauji phoba Manipur sarkar na puthok pangamdri numit aduda unit asigi inspector transfer tawkraba matungda numit kharani lairaga unit asi Imphal West ki SP na mutat khrabane thagdok sing asigi matang dangasi pawmis sing na MLA RK Ananga unabada hangba wahang amada unit asi mutat pagi mauta hena matau haptuna tabak paikat hanbana phagane drug fakiba matau masak khangba police personnel sing adu puning thogat piba pami haba wafam thamki tape hotai di empowerment of chungren kale mutat basi amna hasty over decision ni nai di kitang ngon filter veduga kitang matam changna kitang kuthana ni nga Facing a total jelly behind the man since that he and a pain Christian people reward PB and aided right coming. Cherakasida Taudo Aduda Chenariba Muyadu MD Razaudin J. Kumapan Apopa MD Riazudin Lilong Sambru Kong de Guinea Haina Imphal West ki SP na Thadorpa Cherolamada Kangalakli Cherolasina Makatana Kangalakpada January Taramatoida Tongan ba Mayakaba Machal Yauba Cartoon Box Taret Imphal Airforta Tunglaba Matung Lilong Tamna Purakpada Kanchipurgi MU Get Manaktagi Fagat Pangam Kibne Hari
Mani Redana Manipur An Boyna Fakatpa solar water heating system Auxifawda beneficiary chartered lom the Kanava Fangan Cray. Maigi Chang season of Hantahan Batanatna sell to the Chang Kanava Fanga system Asigi Kanava Fanglaba beneficiary sing Amadi Mani Redagi official sing Natongan Tongan Mapam the Chatuna Makoigi Motsing Lokre. System Asigi beneficiary Ama Oiriba Manipurgi joint CEO Prabinna system Asina Imungi Darkar Leba Asab ising yamna line of fangale system asi season nabagi electric season nabagi chang su yamna hantare haike Manipur University ki college development council ki director Aramba R.K. Ranjana system asi sakumda season naba yana naba masigi ahenba technology amalelabadi punamakta hena kanaba oigne haike tungda Maniradagi director L Manglem Chamagi capacity oiba solar water heating system asi Manipurda lising ohum chahum nifu install tauna naba honori hausi fawda domestic beneficiary charter lom da kanaba fangale loinena target asi yoba ngamlabadi makatana amuk thabuk packet kene habu wapam phangdoki zola no solar mission gi makha da solar water heaters in kindagi to da koina mane dana handona masi large scale packet seveni asi koina ambuena koina packet sevese around 3000 for the community da koini masi solar water heaters in kindagi packet seveni da masi sarana ji phau da koi in sector chanipan ke koi kingolo sinjare Manipur gi Mayorol ga Mari Lenabada Natana culture gi sarukam suoriba Lai Harauba Yokana Naba Ukulna akan bamiang changadori Hiramasiga Mari Lenana Palace Compound Leba Ukalgi Upista Paugi Mipamama Nasi Pangtokre Lai Haraubagi Lamda Kang Herba Muikia Amadi Tongan ba Civil Society Organization Singi Mutkia Susarugyaki Paugi Mipamada Ukalgi Wangangloi Wai Mairabana Lamdamasida Mayorol ga Mayorol dagi hauna pangtok tuna lakliba Lai Harauba culture asi nomonomogi musilak pagum torokle tongan ba laibung singda missing jam dana pangtok pa Lai Harauba gi thoram singbo chana kanglon sing kaina pangtok pa kaya thengnari asoiba kaya asi chumtongna naba ukalamadi akang he kiana sarugya dana pangtok ki ba mera mifam lising ani shupna tarani thone loki ba warep sing adu chana hanana amadi Lai Harauba bu yokana naba kan ba mieng changlagan ha ba pum phangdoke Haiba umanglai harau se kangun chumna harau si ana umanglai harau haibisi aikogi nat ki amadi taksi kasi sana khonaba misemlon kunsemlon lesemlon punamak jorba sigma nat ki weba ajarba kumai se masi ngakna amasung nyom chumna harau si amasung miyamda cooperation bibiu haibagi damakta asige sigumba press conference se koina kaujabani Dimapur Lariba Maite Singidamakta Ima Larik Layman Lauriba Togdangbo, Dimapur Maite Union and Tagat Pungdor Paglona, Isagi Natamadi, Culture Kanana Bahonabada Toba Togdang, Yari Binihari, Magna Dimapurda, Lai Haraubuna Chingba Pangtok Padanatana, Amarjanamadi, Boka Jandal, Maira Pai Billing at Padasua Choba Togdang, Lauri Bimisha Kamani Fungdorkli. Cooperative Crossroads in Manipur Hypercity Nomogiba Seminar Mangasi, ICM Infalna Sinduna Conference Hall da Pangtokre. Audopagi Toramadu the Cooperative Society Gi Registrar, the Panmai, ICM Gi Academic Advisory Committee Gi Chairman Dr. N. Mohendra, NCY Project Coordinating Committee Gi Chairperson Jina Posangbam, ICM Gi Director Dr. K.S. Somarendra Singh Amadi, ICM Gi Management Committee Gi Chairman Oriba L. Tol Pisak Singna Sarugyaki. Wangang Kibising the Fungong Kibida, Society Amat Chakot and Nabahonabada, Nupising Chawra Patagdang Lay, Matauning Tina, Taudraba, Society Kea, Lumdamasi Lariba, Asi Mutan Nanaba Tangai Fade, Society Kardi, Lo Namade Grand, Launa Bahona Boromda, My Onsindana Lere, Masigmauta, Lamdamasida, Work Culture, Laiduna, Mafung Faba, My Paklaba Society Amam Ohenimagi Apambale, Haina Fungdonaki. Tauramgi Chief Guest Wakibati Pan Maina, Tabak Taudraba Society Singasi Masakando Pagaluna, Makoida, Lonamadi Grand, Pidanaba, Tabak Fakalin Habo from Fundoki. How's it changing Lakum to the cooperative sector to cooperative sector of changing Lakum, Topra in Taze, Lataka Udo going a seafood Libama, free and frame and high, no idea of PVU, idea Piraga, Masiki, Arroy Buddha. Ramai Tosigi Havigi finding to Toraga, I see Aduga
apoi cooperative ki related institute like organization like MSU natraga apoi ki cooperation department or makoi ki thinking nakoi ki masiki outcome dagi guide orga apoi budget apoi action plan si apoi devise over da Nomugi oiba dairy cattle management cum vaccination camp amangasi thangmiban sinam lekaida pangtokre NICRA gi makada ICR Research Complex Manipur Center Lampel Patton Sinduna Sinam Lekai de Laiba Langnubi Dairy Cooperative Society Limited ki sanglen da pangtoki batoramada Livestock Farm Manager Dr. B. Kumar Sharma ICR gi Scientist Dr. Belesa Silo ICR Imphal West ki Dr. Nirimala Devi Amadi Society ki President Brojan Sinam Susurkyaki Tarungi Sarukama Oina San Kayada Hida Katopadanatana Hida Langtakiasu Liana Yentoki Directorate of Commerce and Industries Gimiyang Makada District Handloom and Textiles Office Ukulna Sinduna Nimit Mangani Chumna Satakadaba Post Christmas Festive Handloom and Handicraft Fair Ngarangdigi Ukrulgi Town Hall da Hokre Hokdopugi Toramaduda Ukul District ki SP K Kavif Tribal Cooperative Marketing Development Federation gi Regional Manager Ranjita Mahendra Amadi Ate Miyuikya Susurgyaki Self-Help Group kun hen bana sargya kiba fear asida tongan ba stall nifuda tribal gi makal makakya gi firol kaya sing amadi handicraft ke poto kaya su utli Central Silk Board ki makada mantri pukri da leriba regional tasser research station da kisan mela on oktasar hogdokre Ministry of Textile Amadi Manipur State Sericulture Cooperative Federation Imphal Sindar Pangtok Kiba Mela Ado Hogdopagi Thoramda Sericulture Amadi Commerce and Industries Gi Principal Secretary O Nabakeshwar Sericulture Gi Director Ais Ginjamang Simte Federation Gi Chairman T. Ais Surjaboro Research Station Asigi Director K. Chawba Amadi Ate Official Kiasu Sarugyaki Wangang Kibasing Fungdong Kibada Tasher Silki Tin Singasi Marangkaina Putongna Naba Hybrid Variety Putok Patangai Fade Amadi Oktasar Paktangana District Kudimakta Thabagi Tangai Fadabale Fungdonaki Principal Secretary on Navakeshona Tin Jok Pada Changadaba Kushukulai Singh Central Silk Board Na Thadarakle Loinana Farm Singh da Fanganana Honori Mela Asida Tasar Silk Na Saba Furit Firol Singh Asi Putokliba Siyamna Faji Haiki Hena Miyamna Pamna Ba Honaba Tangai Fade Magna Makatana Farmer Singh da Grant Incentive Amadi Ate Hiram Kayada Kanaba Fanganana Honori Kokun Singh Putong Naba Matung Marketa Yonbangam Drabasu Department Mamal Leptuna Lane Nabasu Honagani Haiki Lobukta Ising Fanganaba Amadi Kunja Singh Datanganaba Ising Fanganaba Pandamda Manipur Longmi Marupna Makal Makakayage Kongjang Sangsil Lagani Haina Lauk Tokre Ngasi Irawat Baban the Pangtokiba Paugi Mipam Amada Manipur Longmi Maruki in charge ex-minister and Mangina Fongdokibada Manipur da Kukadam Yauna Fakat Liba projects in Asi irrigation gi Tabak Ningtina Pangtok Pangamdabana Praza Singh da Kanaba Pibangamdana Lady Manipur Longmi Marupna Labu Kudimakta Ising Fanganaba Amadi Kunja Kudimakta Tanganaba Ising Pinanaba Akanba Kongjang Ke Sangsingani Kongjang Sarukama Oina Kungang Singda Chatuna Labukta Ising Fanganaba Amadi Thagnanaba Isingi Matang the report Togune Report Adu Laurabumatung the memorandum Ama Sendana Manipur Chief Minister Okram Iwobi Singh Mari Lenabo authorities in the Pisangani Hari Karigumba memorandum Adu the Yauba Tabak Singh Adu Tabakoina Pangtorak Taba Tarbadi Democratic Oba Kongjang Ke Sangsilagani Hari Kungang Singda Paksana Dharna Pangtokani UPA gi Chairperson Sonia Gandhi Amadi Prime Minister Dr. Manmohan Singh da Manipur gi Longmi Singh Oiriba Phibam Memorandum Semdana Pisingani Hari Masida Fawba Yamna Kanaba response Fangdrabadi New Delhi gi Jantar Mantar Yauna Mapam Kaya da Wakat Mipam Sangsingani Haiba Wapam Mangina Fangdoki Genuine strike Tauroi Larik Tambada Akaibe Piroi Shimida Akaibe Piroi Workers Singa. I'm the democratic way back. Niang Bulwinana NGO Kayaga Organization Kayana Corporation PBU Manipur Gilowi Punamana Masida Dola Doligi Wanatana Corporation PBU Law Nanava Chayim the Loro and Ilonava Station Pananava Aram Korang Kokanava Isha Pananava
हाइदी असेंबा सेफ ड्रिंकिंग वाटर दो थाहन बियु सिदनी अरेबनी को लेतबो पोट नतबा Additional District Project Officer Wangoi Block Imphal West SSA Wangoi na sinduna JTO Wangoi gi makada leba oja chani yankai gi nimit tarani gi oiba Refresher in Service Teachers Training Program ma Teachers Conference Hall JTO Complex Wangoi de pangtokrai JTO Wangoi and Biramangolna Chief Guest oidana pangtokiba thoramada Manipur University gi Guest Faculty Dr. S Gunador Singna Child Center Education gi matangda sugaina wangangke District Election Officer Thawalna Sinduna National Voter Day gi sarukamoina aukiba January gi tang taratareta Democracy and Election in India Hybrid Sida quiz competition ama pangtokrai Masidagi Kangalaba Mahiro ani January kunmathoi da pangtokada state level quiz competition da saruk yagni hari January kuntarukta pangtokadoriba Republic Day gi tharongi mangoinana Pamdaba Thodok Toktan Naba Checking Torang, Lokotpagi Sharukama and Ngasisu, Imphal West, District Police Commando na Singjame Supermarket Combing Operation Chatakre. Wapamadu the Leramba Musing Amam Tapwena verification toki. Singnaba Mui Mari Kangatuna, Marilenaba Singjame Police Station da Makataba, interrogation Chatananaba Puki. Dung the Musing Adu Micham Ngakta Weramadagi Tadokre Hari. Ngasi Chatakiba Operation Asiga Marilena Imphal West Commandogi, DSP. Dr. S. Ibomchana Chatariba Operation Asi Makatana Adumak Chatakigani Karigumba Chingnaba Mapam Natragana Ain Tugaiba Musing Laire Haibigi Pau Fanglabadi Kudakta Adumak Operation Asi Chatagan Habu Wapamak na Fundoki MSF na passenger puba gari gi mapu amadi association gi mutes in gyauna mahiro singdagi bara lobage matangda khanana naba appeal tokre lonena MSF ki office ta langna na basu khangali Hirambasig matangda paumi singa unaba mipamama ngasi kesampa hadam lerekta laiba MSF ki office ta pangtokre Federation asigi Vice President oriba MD Sarazu Udinna haukiba sahi kya gi mamangdagi ekhoi lairik ningthina tamsi haiba academic campaign tama lebak miam club organization amadi marapai bisinga loinana sangchinduna lakli masigi sarukamoina June Kuntra Fabgi Manungda Gari Mapu Amadi Association gi mute singna Mahiro Singdagi bara lawbagi matangda punna khanana nabagi damakta lakpi nabasu khanganke khanana nabagi tanja ama lawjeri masida Gari Owner Association singna MSF office ta lakpi na ba MSF ki साइट अपील तौजरी लाखौदब थोलगदी गाड़ी MSF लेबा डिसीजन अदुना अरोब डिसीजन होगनी मदुदा लेता म्याम छात्र खुनाई सिदा लेबीबा गाड़ी ओनर एसोसिएशन मदु चतननबा MSF के मैकैदगी अपील तौजरी अमरोमदा MSF की वाइस प्रेसिडेंट ए बोइनाउना महिरो सिंगी येंगबिदना लेबर डिपार्टमेंट समककपगी ममल लेबकिबासी महिरो खुनाइबु सिंगनबनि हाइना लवे मरमदुना अतुमतमदा डिपार्टमेंट ना लेबकिबा Mamaladu Semdokpina Naba Marilena Basinga Apil Toki. Labor Department Wakan Bunda Kanda Biraga Sadra Singi Damata, Katsan Sadra Singi Haku, Moina Panganda Hibasi, a quay Sadras, quay Manipuda, Sadra Sing Punaibu, Moina Namtava behind MSM Lowy. Biochemical process of waste management and production of wasteland Produkimatanga, Numinigi seminar Nasidagi Nambolda Hokray. Eskula Women's College Amadi GP Women's College Anina Punachindu Pangtok Batora Maduda Dr. R.K. Ranjan DVT State Branch Hills Ki Coordinator Dr. Devananda Amadi Atai Miyuki Asusaruyaki Wangang Kibasin Fundona Kibada Pangtok Liba Seminar Asina Brazasing the Anobu Wakalon Ama Pohol Laganebo Wapam Tamki January Kun Forward Satakadaba International Tourism Mart Ngarang Digi Gawati da Hokray Taromatu da Tongan Toganba Pritibigi Laiba Kulumdoidagi Delegate Maripumangaromna Sarugyari Manipurgi Oina Tourism Gi Parliamentary Secretary Oriba and Pritibiras Commissioner Dr. Rajesh Amadi Director Geoffrey Yauna
sarugya bagulena cultural troupe amasu sarugyari ngarang hogdokpunumita cultural troupe asigi show utki thormaduda wangangaduna parliamentary secretary Prithvi Rajna awanong puki oina fresh water lake oriba loktak patki akoibda lammaker chamari gi matakta leri mafam sing asi achoba mega project khara pakalabadi tourism gi lamda chawna ohongba purakani haiba wafam mart asida sarugyari basingi puning singsinki Center for Social Development asinduna state level often defeating competition ma ngasi lamyan basanglen pangthokre Professor S Sadanandana Speaker Amadi Assistant Professor B Birchandra Assistant Professor Dr Homan Assistant Professor N Simrana Jury Member in Sarugyaki Moral degradation among the youth leads to misuse of information technology high topic to pangthoki debating competition aduda competitor tarani to Sarugyaki Shandel Tokiba, Libaktiba Togdoka, Manamara Moiraga, Matam Kara Lebluraba Sumangli Laning Tam Kumai, Lakliba January Gitan Kunmari the Gimakata and Chataragani Haina, Manipuri State Sumanglila Council General Secretary Hemantana Fundokre. Wafamba Singasi Council Gi Opista Pantokiba Pamising Unaba Amada, Mark na Hakibane. Mark na Makatana Fundokibda, Ningtam Kumayasi, Numit Karani Chataraba Hongam Labasu, Sandel Gitogdok Adunatangai for the Yetokibani, Masigidamakamiamna, Waro Bidanabo Wapam Tamakalunena, Kumayasida Toytok Hendokba, Lilaro Singda, Bidonu Award, Ketown Popular Award, Ketown Ideal Award Amadi, Ozab Bori Award Chingba, Piduna, Ikaikunaba Utkani Haki. All India Radio Infalgi Golden Jubilee Year Gamari Lenena Folk Music Concert Ama Veles Compound Leba MFDC Auditorium the Pangtokre Masida Tongan Ba Jatiki Agi Natyu Vese Nomaisu Pangtoki Hingbagi Hak Leitraba Armed Forces Special Powers Kamadi Tongan Ba Tamtiba Lengaki Kanglonda Minane Tangwerba Lenena Republic Haiba Wafam Sigi Wantok Leitrabalam the Masida Karigidamak Manipur Miamna Loilam Mapuna Malem Gimiamda Namtak Taunanaba Pangtokadoriba January Kuntaruk Republic Day Asida Karigi Sarugyagadoribano Haina Aina Tinkraba Laloluf Maoist Communist Party Manipurna Miamda Wahang Amatamlagle Lupa Sigi Secretary Publicity and Propaganda Nonglen Maitain Tador Pachiro Lamada Senjatum Jana Haraba Lairaba Miamna Mina Yoraba No Muda Changdraba Yadraba Polam Kea Ising Ichaugum Hengalak Laba Pibam Amadi Laumil Singna Hingnanabagilan Pamda Maiti Raduna Masana Masabu Shijaning Laba Fau Rabatanja Asida Manipur Miamna Bar Sarkargi Hanglai Luchingba Oriba Manipur Sarkarna Pangtokadoriba Republic Degi Wantok Karino Haibadu Naina Bachumgani Hari Tikadarna Lengak Laba Senjau Paidrabadi Lengang Mapu Bangamdraba Baratna Sentang Pidragadi Lengak Mapu Oiba Ngamjadraba Pibam Masida Republic Degi Kakal Ama Fauba Laiti Hari Rims Hospital Yaunatongan Department Kayada Huran Lanagi Tabakia Chatariba Asi Miamna Yaningde Haibagi Iho Sangsin Minersi Hari Amaramda Nomai Paidana Lal Hauribasina Tauramasibu Boycott Taure Haina Lautokpa Ngainabagi Mahuta Miamna Puning Laitana Baratki Loilam Namtak Singasi Kangnana Bawakal Itil Piragadi Ningtam Lalo Asi Soidana Mai Pak Nehabu Pamakatana Fundurkli Oxik Sanabagi Pawam Lobirasi Nasigi Sanabagi Pawda Equestrian Tararak Suba Director General Assam Rifles Cup State Equestrian Championship Ngasidagi Mapal Kangjibungda Manipur Equestrian Association Sindana Hogdokre Inspector General Assam Rifles South Ki Miyang Makada Thasigi Kunitwi Fawba Chatakadaba Championship Asigi Hogdokpagi Toramda 9 Sector Assam Rifles Ki Commander Brigadier M.K. Das Manipur Equestrian Association Ki President Dr. S. Joy Kumar Amadi Manipur Olympic Association Ki Retired IPS and Samananda Singh Sarugyaki Puna Team Taramatagi Rider Cham Taramangana Sarugyadana Chatagadaba Championship Asi Hogdopagamari Lenana Maspas Amasuchaki Maspas Asigi Salami Brigadier M.K. Dasna Salami Oki Loinana Tournament Asi National Games Ta Amadi National Tournament Kiada Medal Fanglak Pangam Kraba Manipur Police Sports Club Ki Giri Mohana Wasak Loki Ngasi Aubunimita 10 Pegging Lance Individual Da Atoyen Tanaki Masida Chinkai Hunbagi and Jal Singh Point Kuntra Fangduna Ahanba Position Trupsagi
S Dilip Singh na point kumapan dasmik manga fangduna anisuba position aduga Chingkai Hunbagi T Ace Kauba Singh na Om suba position takre. Sisimit ki anisuba semi final match ki Trau Kwaketel amade Assam Regiment Center ani sanakiba match ta referee da kutha kibagi thogdoki matang danga si amfagi executive council na Traugi manager oriba and Rajan Singh amadi association asimaki secretary Sukdev Sarmabu amfana sinba amadi affiliated unit sing na activist sing da chahi manga mari lenaba yaroi loinana final na lupali sing tara tha sigi kuntra fabugi manungda thikadabni haina amfagi chirol amana khangalakle. Ngasi nomogi ba ingasagi pau pizari ICR lampel pataki pangba pau gi matungina ngasi gi khwaidigi saba degree Celsius kunmari dasmik taru khwaidigi ingba degree Celsius mari dasmik ama nungchiti yawba ising manil gi chang ayukta chada marifumanga nungtildana chada nipumatoi nong chukide hauzik aroibada maroiba pau amana pizari Manipur Sarkar na Parliamentary Secretary manga hapki bagi maram khangalangna naba Guwahati High Court na sokos notice thakre. NPF na all political party delegation da yauki da bagi maram sengdoki badu pukchal pik patong ne haina MLA RK Anand na phongdokre. Amade tara suba DJ Assam Rifles Cup State Equestrian Championship ngasi da yaukre. Ngasi gone de ISTV na pijaba pangmatang silojere mingta biru ba kurimu pa mukana kurunjari.